ꯇꯦꯟꯇꯛꯅ ꯃꯌꯥꯝ ꯉꯁꯤ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯊꯣꯔꯛꯄ ꯑꯣꯔꯗꯔꯁ ꯑꯃ ꯉꯁꯤ ꯇꯥꯡ 8 ꯃꯥꯔꯆꯀꯤ ꯏꯪ 2022 ꯑꯣꯔꯗꯔꯁ ꯑꯃ ꯊꯣꯛꯄꯤꯔꯛꯏ꯫ ꯃꯌꯥꯝ ꯑꯣꯔꯗꯔꯁꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ, ꯇꯦꯟꯇꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯃꯌꯥꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕꯁꯤ SOP ꯑꯃꯒꯤ ꯃꯈꯥꯗ ꯃꯌꯥꯝ ꯇꯧꯒꯗꯣꯔꯤ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟ ꯇꯨ ꯄꯔꯁꯟ ꯀꯣꯟꯇꯦꯛ ꯇꯧꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯖꯇ꯭ꯔꯥ ꯋꯥꯂꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯁꯔꯀꯥꯔꯅ ꯄꯔꯃꯤꯇꯦꯠ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯣ ꯑꯦꯛꯇꯤꯚꯤꯇꯤ ꯏꯟꯚꯣꯜꯚꯤꯡ ꯄꯔꯁꯟ ꯇꯨ ꯄꯔꯁꯟ ꯀꯣꯟꯇꯦꯛ ꯁꯆ ꯑꯦꯁ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯔ ꯖꯇ꯭ꯔꯥ ꯋꯥꯂꯤ shall be permitted ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ all deputy commissioner and district superintendents of police shall enforce the above instruction strictly ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯃ ꯉꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯆꯤꯌꯔꯃꯦꯟ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤ ꯗꯥꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯈꯨꯌꯦꯛ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄ ꯑꯣꯔꯗꯔ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ COVID-19 ꯀꯃꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯅꯝꯕꯔ 350 ꯉꯁꯤ ꯇꯥꯡ 10/3/2022 ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯉꯁꯤ ꯃꯅꯤꯄꯨꯔꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈꯤ꯫ ꯃꯤꯑꯣꯏ 9 ꯑꯁꯤ ꯃꯤꯑꯣꯏ 4 ꯑꯃꯅ ꯅꯨꯄꯥꯅꯤ, 3 ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯃꯅꯤ, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯅꯤꯅꯤ, ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯑꯃ, ꯀꯛꯆꯤꯡꯗꯒꯤ ꯑꯃ, ꯁꯦꯅꯥꯄꯇꯤꯗꯒꯤ ꯑꯃ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯥꯜꯗꯒꯤ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯄꯨꯟꯕ ꯁꯤꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯗꯤ 368 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯤꯑꯣꯏ 2 ꯃꯅꯤꯄꯨꯔꯗꯒꯤ COVID-19 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ 35ꯅꯤ꯫ ꯃꯤꯑꯣꯏ 35ꯁꯤ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ 34ꯅꯤ, ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ 98.60% ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯄꯥꯎ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫